Central Government Amadi Manipur ki PR Government ki Khongthang Mayek Senghallu Haina Mmwo ki President CHESABA na PHONGDOKKHRE Mak na makata na High Government ki Maikedi ki Santi Hanjile IDP Sing Mayum Mayumda Hanjin Hanba Hauri Haina Udjairaga ngarang numidang Central Security Force masing yamna deploy toriba Kangbai romdagi vom yauna masing yamlaba nomay round kaya micham miyamda target tawduna kapsilakpa asidi tawhange yauna tawhalakpa hain Tawhalakpani haina lawdaba ngamloi chai ahum lom mayum makai thadokuna relief camp singda changzafam lawduna leiruba IDP singna masagi yumda hanjilakpa haurakpaga bom amadi nomina chingba kapsinduna target tawba haibasi government na IDP sing masagi mayumda hanjin hannaba lawrakliba khongthang asi thamoi sengna Thangakpa Khongthang natte haibasi Mayek Sengle India ki geographical territory ngangnaba honariba ajuda India ki citizen oiriba Manipur miyam ki punsi ki security atamnana hena insecure ohaliba asina takpadi Manipur da santi hanjilakpa central government amadi Manipur ki PR government na pamdri haibasi ngarangi thaudok aduna Mayek Sengna takle makata na ngarang thokiba thaudok adu amuk hanna Manipur gi mafam ataida thokhaloi haibagi Chap chaba thazaba central government amadi Manipur PR lengak na pibaga loinena ngarangi thaudok aduda chenaba khulai paibasing pungni funipan gi manungda faduna logi oiba thabak lokhkadabani haina mahakna appeal tawrakli Leiba ko gi IDP sing se masa gi yumda handle ko matamda ngarang se ko na media gi sinau pongbil pugi matungina khara handle habagi record ma sabana ku phangjai Hai bangarang si handin kibasing aduna yumda nietana ha phobon lei ban nangdringai da bom ma din ma yauna ma kapsula ganda makoi singuna makoi gi wakhal da dairam godo ba makoi gi wakhal makoi gi thmoi da paru da wakhal gari uram godo ge habse yamna ikon khan da ma sani maramdi nei asu tambagi natraga ana yeki tongan ba problem kaya ma face organ da koi se IDP oina relief camp singa yang wana khang laga laki ba dung na pai sa sili naw ngak tane ba makhoi singna phawram goda ba makhoi gi thmoi da phawram goda ba sentiment do kari oi gi da gi hai se koi na khan thaba ma sangi hai hiram sing matang da central government amadi Manipur gi governor gi lengak sina yang na mun khan thabir kan da sigum laba mathong hukta ba thaba se makhata na tawdana gi da makta ngarang gi sigum laba thodok asida chenari ba terrorist Ado pungni fulipan ni manung da fara kanda nyang thangna ain yo badan di biga da bani habse ngasi Manipur Mayek Senghallu Haina gi makai da gi thamjage